I Oja Santi Kumar Lakjage Oja Santi Kumar da Gita Jana Thami ki point adigi pabung sarat na haibi ki base Oja na sudum supplement to biu na tragana respond to biu adu kai ne Oja da laksaning base hojik se maru oina Oja Jita Jana highlight to biki ba SoO group ta leriba du ma mihut sing sina makhoi represent tor ga ngak patara ga di masi ki sigi thana digi hauna khangam ba chinara ma mayam abda tasena confirm se tai adigi su mathakta Handak April tarik mangada Manipur gi Valley de Leba CSO Singh aduga Manipur gi oina Chingi de Leba Kuki represent tawdoriba Kuki SoO Council na mihut silaga adugumba chatkiba Home Ministry na kauraga adugi pay stock harakpadu da 6-point agreement ama thamkibadu da makoina yaba ngamoi hana Kuki SoO Council na phongdoki madugi maramni makoi represent tawdoriba Valley gi represent tawriba adugumba CSO Singh sina akanba adigi chatna ba yaba rai amata decision lobang ngamoi haibadagi adugi do agreement do ya kidabani hari langningi bu wahangdi hojik se makhata na hari masigi mifam asida makhata ba meeting or any other unabagi or mifam tholakpa matamda Kuki SoO Council na ona represent tawbagi muhutta SoO group ki luching masingna represent tawbani hari bu wafam asida yamna achoba consequences ama lakani maram the civilian population represent tawbagi muhutta armed militants in represent tawrakadori aduna if any other future talks tawge haiba taragadi armed militants sing sina adun represent oiraga peace talk to ya gadori ra hare bawang sina Oja Santi Kumar kari habini mutara kamusarat Oja Gita Zen amita lonena malian game hong tung talagliba viewers singu katna botre amita khoigi hujik lei ba fibam si stage da khona hangba ya ba wahang si who are these SoO groups haiba wahang la moizi khona legal khoje moizi si groups khona legal khona recognize to ba ya ba group la moi ga wari sanabagi adumba foundation like moizi haiba maram di SoO haiba group si da yauri bising si mapal di changapa ko khoje Myanmar dagi changapa mayam dina sem khiba adumana to badugma group ama oire adigi matungda hariba group asi akhoi state lengak na si evaluate to khrabneba haidi yadra kaungluk neba ko scrap tawgani happy decision the local assembly na pulap na yaraga scrap bhawba tawrani happy decision the moiji flush out to krasi natraga long thokraji hundokraji haidna moiga wariam ta sanaro han state lengak na low khrabneba adu gumba group amaga amana lead toraga mangjing laga khoina peace talk ama tungda semak pa haibse madulai ra khoina yawfam thokpra thoktabra haibse aigi motadi legal gi view de yanga su Indian constitution gi view de point gi yanga su masidi akhoi yawfam thoktabra haina khale maramdi akhoi madu recognize to bam thoktabra haina khale okay aduga moina hujik tawri basi moina act tawri basi they are just like the government moisi Indiana lady government lengak siga central lengak siga adagi SoO lady moisi ga lengak ani lady gi matang fibam da tawri moina tawri ko yamna adagi mati yamna power laina moina tawning ba tawbo yagani haibagi fibam amada tawri tawri akoina state lengana Manipur state lengana ni moiji recognize to draba group amne bani abrogate to draba moini yana draba asigumba group amana kari gumba civil organization sing Kuki SoO sing civil organization sing adagi moigi MLA sing adama di miyam ji mo silaga wari pistoma wari sanarakani haragadi sidi yamna lan khongthang oirodro haidi akhoi gi side gi akoina madu recognize toroga madu legitimize toroga koina madu dai yaru ba haibse sidi yamna aranbu oigani adoga madu gi consequence su afabo oiba aduna matang jidaina thamjaning basi karino haragadi akhoi hoji tamusara na chupan bigre ko center si kanano haragadi masi tasing gudi akhoi gi yekna wa chamane musi wiji oiriba conflict se chahi ani hena satali se masi karisu laiba thabana te masi mamang lu yam pagre masi center na loisin bige haragadi loisin ga haragadi me humni marini da natra chayola mad loisin ba yaba adumba irang amaneba adubu karigida magta center na sulai loisin dan la ibano haragadi hairi ba SoO group siga moiga
yamna secret oiba aronba mari ama lady aronba contract khara lady aba moida kari tawsige kari tungda tawse akhoi gi daily base akhoi gi naharo chimangan jahari bra natraga mani puji thugai jahari bra aidi tamo sarana supan bi maina koi mai tei ya jati so koi mai tei kang community sia to imati talented oiba mapangal kanba dumba yamna singba haithoi singba dumba ni oi kang amani haisi moina khangdagi moina akhoi si ningkha tamba pre-majestic chathigani kibadagi masi thugaina honarapra haibigi wahang kaya ama lairi ma moigi conspiracy maya ama lerangani manungdina matungda adugi du masi hari ba lairi ba factor sing je thugaina honarapda moina Oza Shanti Kumar tabi bra oza ki sa internet connectivity da kitang lag leba mali. o aigi sira hello Oza tabi bra gi sound. aigi kai Oza Shanti Kumar akhoi dadi audio dadi phangaga oza ki se visual dadi phasana phangde oza tabi bra. o tadi tai kamai tu chana ta bro hello Oza tajai oza please continue oza. okay Oza ki se visual dadi kitang connection issues e khara delay do oza tabadi phangde habi. o ai adum hajara ge ko aduna khoi ni sagi hariba khoi gi center lengang na tawri ba se machi moi gi manung da lairi ba secret mayam je machi karim ta khangan dana haidok dana tawbudagi ne wuji miyam na khangan dana amamba ka da thama padigi ne ban tak chu khoina aina mamangi kagi akhoi gi me thajigi 13 May 13 da hak na panjigi bido ngdang gi discussion amada aidi 5 airplane fighter jet kap thek gi matang da ko hoi ju paw gi oina di madu gi du ju paw gi oina di ahum di phajana confirm tawre dana ko adagi ngarang na hala chu ji Indian parliament da pumjai chai khre dana madu matang da laung na bada ado taseng ba gi madu gi matang da ngang bu ju ai ni han han bu oirang ni India da ngang bu do na haidi India la ngang na si phajal laga nam tharaga thamina ngang ak tamna adu ji loina char me kanai karan thapar gi magi channel da dagi outside ki channel da loina pumjai charam ni madu matang ju asina panjari sina kari gi no hare gi India na moina sanari ba chingje moina miyam da khangan de bitan losal laga thamaga moina sana ba sina miyam ji da chingna ba gi wakal jam adum thambane ba tawje ade community amaga community amoi nungsin handa ba divide ro ga thamba ai di chingna dan lerbani ko kar moina kari taw kan koina kari taw kan khangdrabani na chingna ga sai divide rule policy adum ba sinari ba sima laira aju tagi huji ga koina April manga da unagre moi ga ko moi gi CSO singa ajeri ja khoina thamgi ba point taruk tu moi reject tawre hojikti adu reject tawre moi khumba chungam de wangam chungam de moi na du da haidi achum ba sing du puthok matam da khudam mon har da highway hangdok pa ko adi loin order chinga tamga manana thamba smai to na khoi taruk lebdo adagi su abrogate ba haibna singba khoi taruk thamba du point taruk tu moi nam ta yadre adagi moi na madu gi mayuk ta moi na ngang ba ngambra haibu chu comment pi chu ngamdre ani mai to dana madu mo loisan gre ko ani matung da mo keruma pistol la matam dadi ai ni wa khandari ko moi ga pistol to gudabna te manipurna ai khona to gudabdi central lenga ka to gudabne direct madu da jira khona ya ga da ba yaroi da ba punamak to khona lepadabne akhoi di manipur di akhoi di maru ona akhoi cs ona ai di state lenga ti thangra je ba moi di power yaudre moi di kem to ngamdre aduna moi di akhoi rely to gum je ko aduna akhoi CSO da akhoi rely to je CSO da onjan je ba adu CSO na moi na wari sabam tanda hai ba su council ga moi na di su thakkan hari dana ko su natana moi wari saro hari adu ore ga di akhoi na su di akhoi wari sungja saro moi ga di akhoi na wari saga di central nga ga ni direct hai je akhoi na hai ga dabne hai si natraga di aikoina madudagi wari samatumda aikoigi thakchu hantagi ganiaba kaido widam ta militan aikoina narco terrorist na khalleba kanglup amaga terrorist kangwa amaga karamba lenga na wari sagadaino haidi aikoina kamai tana wari sagadaino ba narco terrorist haidi masidi moidi uda kapthak kadabani ade flush out kadabani sidi lotion kadabani haidi lainari aduna tro handata pelagam da india lenga na tawrudi do adubu indalengati hatu tu tawbudina skoi bige wane skoi ki bige wane ko moina tawido yam phai
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯃꯣꯏꯅ ꯑꯗꯨ ꯇꯧꯗꯦꯕ ꯑꯗꯨ ꯇꯧꯒꯗꯕꯗꯨ ꯃꯣꯏꯅ ꯇꯧꯗꯦ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯁꯤ ꯁꯧꯒꯠꯂꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯆꯠꯃꯤꯟꯅꯒ ꯂꯩꯔꯦ ꯑꯗꯨ ꯃꯣꯏꯁꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯎꯅ ꯁꯨꯃꯥꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯄꯤꯁꯜꯂꯛꯄꯁꯦ ꯃꯁꯤ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯑꯩꯁꯤ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯃꯤꯠꯆꯥ ꯌꯥꯝꯅ ꯐꯖꯕ ꯄꯣꯏꯟꯠꯅꯤ ꯑꯩꯈꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯒꯗꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯗꯤ ꯊ꯭ꯔꯨ ꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯆꯦꯅꯦꯜ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯠꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯠꯊꯖꯒꯦ ꯁꯦꯀꯦꯟ ꯔꯥꯎꯟꯁꯦ